Positive oiraba imung amada miyoi kharana loktin sisin biduna akhaba midyang yengbire. Imphal SK Khurai Angom Laikai da leiba imung amada ngasi numit kharanigi mamangda sahi taraga mangarom suraba nupi macha ama COVID-19 na positive oirakpadage miyoi kharana imung adugi miyoi singda akhaba midyang na yengbibata natana imung asigi miyoi sing ubada loktin situna yamna tukatsa hangoiba midyang da yengbire haina imung asigi miyoi singna pausi asida thamoi sokna phongdorokli imung asigi miyoi singna pausi asida phongdorokpagi matung inade miyoi kharana hanthana yengbiriba imung ase Khurai Angom Laikai manung chana leiba khwairakpamgi imung amane imung asigi miyoi manga leibagi manungda sahi taraga mangarom surabe nupi macha ama masa nungairaktabadage haukiba November gi tang 19 da konung mamangda leiba Academy da COVID test tawbada positive oire haina confirm tawkhe masigi matungda nupi macha ase masagi mayumda home isolation tawduna lairakpadage ngarang health department ki mari lainaba miyoi singna laukhatuna Khuman lampakta laidiba COVID care center da hauzik layeng chathaduna lairi hairi imung asigi miyoi singna makhatana phongdoropagi matung inade positive oida binupi macha ase COVID care center da laikhraba matungda Laikai gi miyoi kharana makhoi gi imung gi miyoi sing ubada lapna loktin situna yamna hanthaba midyeng da yengbire masida natana praman panthai tawba wangang kaya ngangtuna imung gi miyoi sing thamoi sokhalle haire amaromda ngasi imung asige laihoriba miyoi sing ado palace compound da lairiba academy da covid test tawrure numit nini gi matungda result phangani haina hairakle Loinana hauzik imung manunggi miyoi singge haksangi phibam phana laire maduna covid positive oiba imungge miyoi ni haiduna makhoi bu hanthana yangbiba amade thamoi sokpa kaya tawbiba se pende sarkarna mari lainaba authority singge mijang sangbiduna ingna chikna santi oina lehenbinaba hotnabiyo haina so pause asida makhatana phongdorokhi Manipur ge governor na lairiba Raj Bhavan gi main gate lanban gumna ngak senbada angakpa oinare Manipur gi konung oideba Imphal Mayol maktada leiba miyam gi mityang pham oidiba maphamda leiba Manipur Raj Bhavan Governor Banglo ge main gate lanban gi matawgumna ngak senduna leibada Manipur gi mapaldagi lakpa miyoi kayana angakpa amadi akiba poknare haire Manipur ge head of the state oideba governor gi leifam oidiba Raj Bhavan ase yamna ingna chikna leiba mapham amani Loinana Imphal Mayol ge Kangla Laifam ge maning thangba sarukta leiba mapham ama oibana miyam gi midyang pham ama su oire asigumba Manipur gi governor na leiba Banglo asige main gate maktada lanban gi matawgumna yoli tarana chingbana koikha khajinduna leiba asida miyamna angakba poknabagi maram ama oire hauzik Manipur gi law and order gi phibam aduki matik phagatle haiduna BJP na lutsingba sungsinnaba sarkar asina aduki matik saukthoksa haibadu oiribani tawbagisu Manipur gi law and order gi phibam hanadagi aduki matik phaba haibadu oire masigi mathakta handak India Today na Manipur bu most improved small state overall amasung most improved small state law and order haibasida award ani Manipur gi Chief Minister N Birendra piragani haina laukthrabani Manipur gi law and order gi phibam aduki matik phagatle haina taklabasu Head of the state oideba governor gi leifam Raj Bhavan gi main gate pu lanban oina miyam da uhanba yoli tarana yetlo mairomda koikha khajinba khulai paiba sipaina khurak hangdana ngak senduna leiba sina miyam mi paiba phaunare Manipur gi law and order gi phibam phare hairiba sege ona tainabada lana uhanabagi maram oibada natana Raj Bhavan gi phajaba adu manghalle haina praja section kayadagi press ta phongdok narakli Moderna vaccine chada chama COVID ki mayokta kanaba phangle ayaba launaba hotnari Moderna INC na US aduga European dage masigi COVID-19 vaccine emergency authorization gi damak apply tawkhre masi khwaidagi konba thijinbagi phanglakpa result matung inna chada maudraga mari dasmik ama kanaba phangle loinana vaccine asigi changyangda henjinna nabana chingbaga mari leinaba wakat amata phangde haina Company asina hairi haina new agency na thadorokba pauda hairi COVID na henjin na sawhalaba anaba chang chama kanaba phangle haire laikchet asina malengi miyoi million 1.5 rom sihan khrei
Pfizer aduga BioNTech na changyengda chada maudraga mangagi kanaba phangle haribasigi matungda Moderna vaccine na chahi asigi ani suba US emergency use authorization phangba ngamba oiraba yai Moderna chief medical officer Tal Zaks na hai vaccine ama leiba haibase pamliba pandam adu chapchana phangba ngambaduni madu aikhoida khudam tawragane pandemic asigi mari lainaba achoba saruk ama oina leigani haina thajai Miyoi lising kuntra hena changyeng chathavada COVID-19 naba volunteer chamaga maudraga taruk yawe Pfizer di hana emergency use authorization ki damak US aduga Europe ta apply tawkhrabani Moderna na haire million dose kun vaccine sahi asigi loisilakpada United States ta thanaba thorang leire Miyoi million taratika thanaba matik chana leire Manipur COVID-19 update ta haukiba pung kun marigi manungda miyoi chamaga maudraga nipan COVID-19 positive confirm oire amasung miyoi chamaga yankhai nithoi na discharge tawkhre confirm case masing na lising kun manga ga chani ga nifuhum doi sukre active case na lising ahum ga chani ga kuntra ga taruk ne laishat asidagi faduna discharge tawkhraba masing na lising kun mathoi ga chatre tara ga nipan loina na sikhiba masing na chani ga marfu mapan ne recovery rate na chada maudraga taruk dasmik sino ahum ne COVID-19 na naba amagi yumge thongalda poster thelam labade patient adu sokna samnaba yade haina treat tawgadabani SC COVID-19 na naba amagi yumge thongalda COVID-19 gi poster thelam labade yum adu da lairiba patient adu sokna samnaba yadre haina treat tawgadabani haina Supreme Court na haikre Adum oinama hiram asigi matangda akhanaba chana kanglon ama semba leitri haina center na court asida khangan khre aphauba saruba ama lockup yaukhre kairo laikai gi yumlona ba amada nungna thajinduna aphauba saruba ama Churachandpur police na faraga lockup ta thamjan khre police ki pauna hai faraba miyoi adugi maming Pauthiang Muang sahi kuntraga mapan apokpa laikhidraba pumjachin kawe new lamkage Ilimbeng dagini Pau asina makata na hairibana tha asigi kunipanda Pauthian Muang na magi laikayda Aphau saduna laikayda puna laiminaba tongan bapuruk masel yangthina bayaba wangang ngang sakpada natana Bengnam South laiba yum amada nungna thajinduna irang sagana bohonabagi maralda lamhel tuhelaba miyoi asigi mathakta Sisipur police station na FIR ama laukhalaga mabu numit aduda phabani Accused asi ngasi CJM ki court ta puthokpaga loinana makha taba wahang pahong taunanaba police custody remand lauthare hairi Christmas kumai naksilakpaga loinana district police Churachandpur na district aduda pamdaba thokdok wathok sing thoktanaba akanba thabak sing paikhat le miyamna su ain kaiba thabak sing tawbiganu haina district police Sisipur gi maikai dage makha tana appeal tawrakle